ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adonbu taramna okjari. Sinjariba contest asi miyamgi amadi masa masa da talent leirabi singbu pungning thogatjaba oina supnatagi entertainment oina bagidamakta sinjabani. Mathang asidi contestant number 205 Nongthongbam Bidyarani from Saiton Awang Lekai. Contestant asigi oina voting count tawnabagidamakta WINBID haina comment pibiramduna saisakpi asibu pungning thogatpiyo. Nongthongbam Bidyarani Saiton-dagini Ita manja kada chatlani Aidi manja kada chatlani Ita manja kada chatlani Aidi manja kada chatlani Ita uri rai Ita takhelai Nakhoi aibo arauno Lai hauro Zatlage Ita manja kada chatlani Aidi manja kada chatlani Pulai na pom sabakan Inga ingen sinabakan Nuja oibi aigi punsi Pamunakta sajarage Hainabag thanabag wanglen yaurakle Ita manja kada chatlani Aidi manja ka Sasapi asigi oina aikoina semjariba quote asida comment amamamta pibiramduna vote asi thadabiramu masa masada lairiba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurimjari